Sugi Trisat, akogi UPF ki thongbi sing na phukat piraga akogi Dua. Aigi Ming Nongkamam Pachandra, President United People Front UPF Manipur. Ngasi asi samaga Morbudarani Toy Suba, Maharaj Gambir Singh like it. Hai ba program ase Pangthokkhre na hona ba kanda aikona December ki tang mak pal lagi aikona thabu ma chu na Pangthokkhre na ba program ase kangla da dok sagi hai ba program ase tongal ba Manipur gi mafam singda aikona miyang wa khana nei na ba amasung street corner meetings amadi poster campaign kya tawr ba tunga aikona no ki jaga da aikoi Assam aduga Tripura Silong hai ba mafam aduda lai ba kunda riba tongan to jaina ta riba Manipuri mai ti singbo aikoina matau karam na hingige mokoi na kamaina education gi lamda aduga economic gi lamda political lamda kamaina hingige hai ba adu aikoina yenjara kanda aikoi me amu ana koi tasan khonjen duna Manipur ka ba punai sesian na ba gidamakta aikoi ma ko jaru ba matung Manipur da halak ba matung da aikoina akogi January gi tang taret amasung Nepal da Delhi gi area da motorcycle bike rally ama chanaba atung ngarang Manipur college da pungnare adu ngasira amuk aikoina hangta langdel sabu amasung miyam kanona hairi ba Manipur college da gi aikoina process ama laksara ngasi Maharaj Gambir Singh na thukro mafam akoina kai kumna bu uchabani akoina ndarbadi Maharaj Gambir Singh na Manipur da lauri ba thaudang ado machi Manipur kunai si kanana bu lauri ba thaudang ne khanjaraga akoina ado ngasi gi mirolna asungna ba Gambir Singh na lauri mi ba thaudang ase akoina ngasi lawundraga ni Manipur se kanna ga moi ai wa kalon ni bi khanjaraga akoina lai khat pakatna tana aikoi thawai hakjang launa Manipur gi damo akoi khudimak lemina si jingtam haiba khaiduna ai yaw Manipur da akoi punna lemina si haiba wafam do UPF ke mai da ni